ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathokisingdagi maruoibi I pausig miyamda thamjagi hanbada kangla pawdagi lokusaraga Assam gi Dargaon da pangthokliba IRB recruitment gi passing out period ta CM Beren saruk yakri Assam gi Dargaon da liba Lasip Barbukan Police Academy da pangthokliba taramasum taramatusubu Indian Reserve Battalion recruit singi passing out period ta Minister Nongthamba Beren saruk yakri Thauramasibu saruk yanabe gidamak Minister Nongthamba Beren ngasi ayuk pung 9 da charter flight amadi Imphal International Airport hadokibani Passing out period asi saruk yarunabagidamag Manipur gi minister sing MLA khara amadi Manipur police ki makok thongbo official sing su minister ga punna charter flight adu saminaki panba yabadi state gi home department gi makhada tara amasum tara mathishuba IRB riflesmen recruiting Manipur lenga ki oina lairiba Manipur police training college pangaida training tawbuda irang sina maram oiraga khudongsa da laikibadagi Matamadu state asigi minister Nongthamba Beren Assam gi minister Himanta Biswa Sharma ga Guwahati da unaduna Assam da oina training pina ba haibadagi ayaba pirakhibani Thauramadu da minister Beren phongdokhibada tara amasum taramathu shuba IRB gi personal singna training manungda furu kangnu khaidana amatu oina nungsi chanana laiminanabagi saktamadu Manipur halaklaba matamna su miyamda mami tahananaba honagadabani Pangai da leiba Manipur Police Training College da pangthokadaba training asi irang asina maram oiraga yadabadagi Assam da pangthokpani masi pangthoknabagi damak Prime Minister Narendra Modi Union Home Minister Amit Shah amadi Union Defence Minister Rajnath Singha ga wari sanabada ayaba pirakpadagi Assam gi Minister Himanta Biswa Sharma da haizaraga training asi mapung phana pangthokibani masi pangthoknabagi damak Prime Minister Narendra Modi Union Home Minister Amit Shah amadi Union Defence Minister Rajnath Singha ga wari sanabada ayaba pirakpadagi Assam gi Minister Himanta Biswa Sharma da haizaraga training asi mapung phana pangthokibani masigi damak lusingba sing asi buthagali ngasi uniform setuna pass out toraba personal singna masa masa gi web wakalun thadokuna leba asigi hana khangadabani training asi mapung phana pangthokna bohonabada asoba thaudang lokhiba Assam lenga amasum Assam police ki makok thongba singna tawbimal khangbu utuna Manipuri singi satnabi edu ngakadabani tara amasum taramatu shuba IRB personal sing asi launabagi dama pangthokiba recruitment adugi phal COVID-19 na maram oiraga matam sangna haidoktuna laki adubu laisat adugi phibam hek fogalakpaga mathang thabak paikhalakpadagi ngasidi mai pakna training a solution ba ngamlakpani haikenasu pawsda palakli atopa pawamudana kawgi thabak kawbuda Manipur examination center tahandabigi maram khangangadabani Bankim Chandra Manipur Pradesh Congress Committee ki Secretary P Bankim Chandra na haikre Central Agricultural University kawgi LDC UDC amadi FCLA gi tuan ahang post ngasi gidamak thabak kawkhibasida Manipur examination center amata tahandana Manipur gi wangbada oina center tahalibasi gi matangna Manipur lenga amadi kawgi authority gi mekedi gi karamba policy gi wakhaluna tawribano haibasi gi matangda chapchaba makhangadabani ngasi Congress bona pangthokiba pawgi mifam amada Manipur Pradesh Congress Committee gi Secretary P Bankim Chandra nai haukiba English singani kungo humdoi gi megi ahumdagi lamdam asida irangna maram oiraga tangdu leita daba phibamda kham thengna awaba kya miyawna mayukna tun lakli masida lengana thingthang kya thaba khanbigi examination center asi Manipur tahandaba maramna candidate kya na leita senfam kya ama flight ticket kaktuna sanari thawong asina leita lairaba mahiru kya gi awaba kya mayuknari basida ngasi phawbuda paliba lengakna wafam amata phongoktuna laithokli Irang asina maram oiraga laikha lambi de satpa yadaba sigi khudongsa balauraga flight ticket mamal aduki mati ongkhalakli kawgi makhada laugadoriba thabaki examination asi mathang sahi gi January 3 amadi mari da pangthoknaba semsakre iramsigi matangda haukiba November 18 da mahiroi singna khudongsa da basigi dama kawgi BC ga unaduna Manipur examination center asi tahanbina ba chirol amasu pisin kiba laikrabasu BC na thawa sadana thokli maram asina Manipur lenga amadi kawgi mekedi gi hairibe exam asigi center gi matangda chap ama nongmanini gi manungda khangangadabani ki atopa pawamadana Manipur gi Red Cross team Imphal thadokre hayeng tang kunga mari dagi kunga mapan phawbu Indian Red Cross Society Punjab State Branch na yumbu oiraga BBK DAB College Amritsar Punjab ta pangthokadoriba National Youth
exchange program da saruk yarugadaba Manipur gi youth red cross team ngasi Punjab ki damak Imphal thadokre ngasi Imphal thadokraba Manipur gi youth red cross ki team adu Indian red cross society Manipur state branch ki chairman Narendra Ningombam vice chairman Dr Laisram Manglem general secretary Athokpam Nabasandrana Lamjingli team adu da official mari amadi youth red cross volunteer competitor taramathu yauri makhoina academic amadi non academic ta thang naitom amadi kangbugi jagoi amas isai pena written quiz recitation tungan ba lamsing da India gi tungan ba state amadi union territory sing da gi lakpa youth red cross volunteer singa laibak ki thakta atho en chang namnagani ngasi Imphal thadokhi ba Manipur gi team asi IRCS Manipur State Branch ki chairman Narendra Ningombam gi lamjing makhada CM saraba matungda hawkhiba tang kunga mathoida MG Avenue da leiba Red Cross ki office da state ki thakta miyam da utkrabani mamang da Manipur nat ki kangluk ki jagoi amadi isaida sahi khudingi gold medal lawbada natana team winner kayarak su lawrakrabani chairman Narendra Ningombam na phongdokhibada saliba sai asida su Manipur da lam kya da mana lawrakani amadi team winner oirakadra haina thajaba thamli masigidamak Manipur miyamna yaipa thaujal pibi na biwamadi pajeng phiral thetpa halakpa ngaibiramu haikensu paw sida makata na phongtokli atopa paw madana khulngak pa hatpa madi phajin bagi mayok tungan mafam sungda wakat mifam pangthoknakre Thaubal district ki manung sanma salungpham na thokiba thaudokta khulngak pa ama lekhidaba masum khulngak pa taruk ama na phajin bagi thawong adu yaningdaba phongdoktuna ngasi kyam gai pal ahan bida wakat mifam se takre Kanglaipak Students Association KSA gi miyang makhada Peace and Integrity kyam gai masum all kyam nupi sakhut thawrang lupna silaga pangthokiba wakat mifam aduda khulngak pa phabiya roi salungpham gi miyat yaningde madi khulngak pa hat pa sianaba police commando serak pigadabani haina thiba thaba placard sing sizinaki wakat mifam aduga mari leidana all camp ga nupi soko thawrang luki president Moirang them sobitan hai khulngak pa isa sing pharaga maral season mamasum nongmaina kaplaga hatpagi thawong asi akan mamong na kanem tawi numit khudingi khulngak li isa sing maral sirga phajilabadi Manipur gi phibam kari oigani habisi Manipur police ki personal sing na khangadabani koki narco terrorist sing na satharagli walala sida matau kramna khulngak pa sing tholakhibano habisi lainga amadi Manipur police na khangjinba matam wari khulngak pa isa sing na Manipur gi damak thauna phana tholakpadigi ngasi aikoina yumna tumba phangli banaki amaromda wakat mi phamasi ipsa kanglaipak na sinduna laikai gi maira paibi club civil society organization amasum sport association singa punna mau market wakat mi phamduna khongjang sangkre wakat mi phamadu khulngak pa khat pa yaningde phajin ki ba khulngak pa sing kudak thadokadabani apaspa 1958 Manipur thamlibase athubada laktokadabani Thaubal gi SP Chuchampuna tragana kangpokpida transfer tawgadabani haiba khulaw kya lakhi amaramda wakat mi phamasi kongba khetri laikai da leiba naharo lamjing maira club ki coordinating committee na KSA gi lamjing makharo wakat mi phamasi pangtokhi wakat mi phamadura ipa ki president Somendro na wapum kas pangtokhi wakat mi pham jiribam da su ipsa SWA Zimwa KSA amadi Kangleisa club samupun gi jiribam na sinduna pangtokhi masidana tana atai tuan mafam sing da su wakat mi phamasi park sana pangthokna khiari amaramdana Manipur da singum thabasi mai pakna tawi yaba sinpham ama oire Devadatta Sharma ICAR Research Complex for NEH's Region Manipur Center amasum ICAR Krishi Vigyan Kendra Susampur Imphal West Tamenglong amasum urkul na sinduna climate based on the year mushroom production haiba thimda Kisan Divas kam national mushroom production gi thoram ICAR Research Complex for NEH's Region Manipur Center gi Loktak former training center pangtokre Thauramadu Horticulture and Soil Conservation gi Director K Devadatta Sharma ICAR Manipur Center gi retired principal scientist I Megasandra Masum ICAR Manipur Center Lamphel Pat ki head of regional center Dr Basuthasu saruk yakhibu loidana tuan mafam singdagi lakpa laumi singa masu mahairoi kyasu saruk yakhi ke Devadatta mana mathum yenthokibuga loidana laumi singda input sing kusinaki tungda laumi singa masum scientist singi marakta interaction masu pangthoki thauramadu director ke Devadatta Sharman hai Manipur singum thabasi mai pakna tawbi aba sinpam am oire
ICAR nasu hiramasi ki matang da thabak kya pekhatpana Muslim thariba miyoising shell yamna tanbi yabagi lambi uri mapalamdari Muslim thanabagi dama akaknaba temperature ama thamna bu honabada awaba moiri adubu Manipurari masigi awaba si thengnadrabasu India gi Muslim puthokpagi lista yawbudi ngamdri masi challenge amani loinana biomass management tawrabadi organic oiba Muslim puthokpada natana climate change thengnabadu mating oigenaki makasa tharak poina khanglai pakhi mairadagi atopa paukrana koki theories na santi khongpal amadi thangnaba khulsingda nomai kapsinduna Landarakle koki theories na yamna toina bom amadi nomai kapsinduna Landarakham oidibi Imphal East District ki Yangpokpi police station ki manungsana lairiba maitai khul santi khongpal amadi thangnana khulda ngarang numidang koki theories na uyoksingdagi nomai round kya kapsalaktuna Landarakle hari pauksi asina khunjasingdagi phangba paugi matungina ahan boina ngarang numidang pung 5:40 tapa matamda uyoksingdagi koki theories na nomai round tararum kapsalaki maduda mafa madura lairiba security force na khut handuna nomai kapki hari masigi matungda numidang pung 4 taba matamna su uyoksingdagi koki theories na nomai round khara amuk hanna santi khongbal amadi thangnaba khulsingda nomai kapsalaki madura su mafa madura lairiba security force na nomai round khara handuna kapki amuk hanna makhatana nomai kablakidre hari khunja kyana pauksida phungdorapagi matunginadi oyoksing haribisingi saruk asida koki theories achauba makolama oiduna leirakpa kuiri mafam asida makhoigi Bangar kya saduna theories masing yamna thomjinduna afaba khulai kya paisinduna leire habigi pau phangli maduna makhoina thangnana leiriba maitai khulsingda nongmai amadi bom kapsinduna landaningma matamda landarakpa habdu wari maramaduna Manipur lengana uyoksing amadi akoiba tampaka thangnaba singi mafamsingda leiriba koki theories asi takthokpagi thabak sathabiyu hauju pabu koki theories singi kem saduna leire haiba khangna Manipur lengana tumina laisilibi karigino lenga ama oibigi miyamgi punsi amadi lanthum law and order ngakpigi thabado sapsana pangthokbiduna khunjasing leitana lehanbiyu hairina su pausda phungdorakli atopa pawmandana Toti pipe tigi pathorakpe ising na kwakaithel lambi ising thumjingkhre Imphal city gi maru oiba lambi singi manungda ama oiriba tidim lambi paringi kwakaithel bazar crossing gi saruksing toti pipe tigi pathorakpa ising na kwakaithel dagi khagempali rom da lakpa tidim road junction gi saruksing ising thumjinduna miyamna sidoksin tawbud khudong sadaba kyami unari toti pipe tigi ising kapthorakliba maphamasi tidim road junction da leiba Panthoibi hotel mamangda water supply ki ising puba pipe asi kaiduna lambi di ising pathoraktuna lambi thumbigi maramoidi miyamna khurak hangduna sidok sin toriba kwakaithel crossing gi lambi gi sarukta ising thumjinba sina minor accident kaya ama thukli pipe kairi basi PHED gi kangbuna athuba matamna miyeng sangsinduna semjinbagi thabak sathabiyu kairi ba pipe asida Laikhom lainang kaya masangsindan tuti ising khak sariba miyoisingda isingdagi pokpa laina kaya naraknabagi maramamoire ising pubo tuti pipe kaiduna lambi isau tholaglo phawa mari lena authority na miyang sangsinduna semjin sajinbagi thabak chathadribasi miyamna pendaba kya phongdok narakli amaromnana India lengana sathariba proxy war sida kuki narco terrorist na maiteida atamnana khut halakpasi tungda aphaba oirakloi sanajawba International Peace and Social Advancement IPSA gi miham khada tuan lamdam siki mafam kyada leiriba clubs organization maira paibe amadi civil society organization singna khulngak pahat pada ba police commando thabak tigi laktokadabani phajin kiba khulngak pasing condition amati yauduna thadorakadabani haiba kholau lauduna ngasi wakat mifam chatakre ngasigi wakat mifam asigi sarba moina singmairong da leiba tangkhul baptizers ki mayukna bada leiba mau kaithel wakat mifam chataki Mifam asiga mari lenyana IPSA gi General Secretary Sana Jauba nongthombam na phongdokhibada ngasi Manipur gi mafam kya khaknatana Assam yauna pangthokliba wakat mifam asi lamdam asida thokliba lan asida State Police na phawba khulngak pa phaba punbadagi hendoktuna hatpa tupagi thabak sa tharaklibasi yaningdaba phongdokpa wakat mifam naki Mangna makatan hai malem gi oina thokliba geopolitics ki lan manungsana India lengana sathariba proxy war sida kuki narco terrorist na singnaduna maitai furupta atamnana khut tharakpa thalakpa si tungda aphabu oirakloi haina hanjin hairabasu India amadi Manipur lengani na tasinada baibasi yamna lebak thibani
Irang asida laiba amadi furuk ngak sielibu khul ngak pataru asi kota puthoklabasu condition amata yauduna thadokadaban haina phongdokhi amaromda ngasi ipsa gi lamjing makhara jiribam pukhau kainul amadi khombong nusing marasu maike dongi mera paibi ima sung amadi ima saklabi nupi kaya amaromna saruk yaduna khul ngak pa phabi yaroi khul ngak pa hatpa police commando thabak tagi lathokadabani phajin kiba khul ngak pa taru condition amata yauduna thadokadabani haiba kholau sing amata oina lawminakhi Amaromdana MOBC की स्कॉलरशिप थाजिन में की मतम सांगदोक्त्रबदी खोंजंग संगसिलगनी MOBC की स्कॉलरशिप थाजिन में की मतम सांगदोक्त्रबदी खोंजंग संगसिलगनी हाइना दानामंजुरी यूनिवर्सिटी स्टूडेंट यूनियन ने फोंदोखरे ngasi दानामंजुरी यूनिवर्सिटी कैंपस ता लेबा दानामंजुरी यूनिवर्सिटी स्टूडेंट्स यूनियन की कॉन्फ्रेंस हॉल पांगथोकपा पाउग मिफममदा BSc 6 semester की माहिरोय ताइबंगान बखुमन फोंदोखिबदा हाउजु ओइदिबा लेबा असि इरांग सिन मरम ओइरगा लेंगांगना इंटरनेट थिंगजलुबा मरमना MOBC की स्कॉलरशिप फॉर्म थाजिनबा OBC मदी अतै डॉक्यूमेंट सिंग लौथोकपा लोइना थाजिनबा नंगहौदबा मरमना निमित 10 दगी 13 रोम स्कॉलरशिप थाजिनबगी मतम सांगदोपियो माना मखतन हाय शेड्यूल ट्राइब किसु इंग्लिश ngani ga 15 की अगस्त 15 फावबा सांगदोकले हैना नोटिस तोखरे OBC की मतम असि सांगदोकपियु करिगुम्बा सांगदोक्त्रबदी माहिरोइसिंग अकन मखोंजंग संसिनगनि हैना फोंदोखेनसु पाउसना मखताना पाली लोइसलकपुना तेंताकु पाउंग कुतंगा म्यामदा थमजगे चुसामपुर डिस्ट्रिक्ट की मनुंग सना लेबा लैसंग अमसुम मांगलन फाई विलेज अनि की मरक्त साब थोंग अमगी मखादा IED प्लान तौदुना थमनम लहरी अदुगा तेंतक नसुम म्यामदा थमजरमगे दो हाउजिक ओइनदी म्याम पाउसु मतांग से लुसिनजरगे अमसुम म्याम पुना अनौबा अपडेट ngeminase na channel sigi makeregisu म्यांग इम्फामदा मखाताना थमजरी लोइना मखाताबा अनौब इ पाउसिंग म्याम पुना ngeminasi